ꯃꯇꯨꯡꯗ Story Collection की माइकई देखी मिया मुई को नोजरी हौजी मिथिंगी पुंग अनि ताखिबगा लोइनना मरुइबा पाउ पिजरी मकोक थोंबा सिक्योरिटी ऑफिसर सिंगना CM दा मरिकुबा पाउ पिद्रे NPF मणिपुर की इरांगी ट्वारिंग कमिश्नर चीफ मिनिस्टर उनखरे दिलियानो पॉलिटिकल टॉक की 30 राउंड चथखरे ड्राइवर सिंह की स्टारिंग पाइदबी खोंजंग चंगसिनखरे कुकी सिंगना इम्फान उखुलंबिसु एक्सकैवेटर सिजिन्नदुना तोक्थोलगा मी चलहनदबा ngami Chuchampuda kuki singer release chakre hauji makha tana pau sinduna pijeri Urkhun district ki tiang kachomda ngarang afaba makhan ki khulai paiba kuki militant sina FCI gi driver ama hatkibagi thongbu yaningdaba phungdoladuna NIS kuntha tereta posai puba gari amadi oil tanker gari gi driver sing starting thadokoi khongjang chngsinkhre खुदकता ngasi हौदुना नुमिनिनी की चुपना ड्राइवर सिंगना स्टारिंग थादोको खुंजंग चंगसिंगनी हाइबसिना मरम ओरगा कैथे मामिदा मसिंग यामलवा पोसै पुबा गाड़ी अमदी ओइल टैंकर गया NIS कुंथा तरेता खामदना खुंजंग चंगसिंगखिबनी मफम अदुदा खामदना लेरिबा गाड़ी सिंग अदु चौरांगना गाड़ी चामरी रोम ओइगनी खोंजंग अदुगा मैरी लेनना ड्राइवर होम सांगबम लोकेशोना हाई ngaranggi थोदो अदु अकन ममोंग यानिंगदे स्कोट यावना मारान लै करिसु लेजदबा ड्राइवर अमबु नोमैना कातुना हाटपा हाइबसे अदुकी मतिक थमोय सोना नुंगाइतबा फावी ngasi ड्राइवर सिंगना स्टारिंग थादोपगी चंगसिलेबा खोंजंग असि होंगनरुबा तौदुना चंगसिनखिबनी ड्राइवर सिंगना पामलिबसे हौजी NIS अनिदा चथोक चसिन यादना लैबसे अतुबा मतमदा लेंगाना याहनबिउ ड्राइवर सिंगना ngaranggi थोदो असिगुंबा मखा ताना थोलकपा तारबदी गाड़ी चप्पा ngamloi ngaranggi थोदो अदु स्कोट यावना थोकिबनी मसिना तापदी सिक्योरिटी फोर्सिंग असि चेक्सिन मिकुप नाहुम सिंगना थबक तौद्रे हाइबा हाइमा मथोगो लेंगांगना हौजी लमदा मसिदा सानरिबा लीला असि करिनो मिसी मिना थोकपा मतमदा एक्सग्रेसिया पीबदी पामदे मखा तारखो मतमदा करम ड्राइवरना असिगुमा लाइबक थिबा थौदो असि थोकनी हाइबसे तंबा ngamba नते तसेंगना ड्राइवर सिंग असि अकी अखंग फाउनरे लेंगांगना ड्राइवर सिंग याइफनबगी तौंता खंदुना अरेपा वा अमा हाना थंबियु हाइना महांगना मखा ताखी वेस्ट बेंगोल दगी ड्राइवर कोरी जीवन दासना हाई स्टेट असिदा हुजी कनागा खना सैनबा हाइबु खंगदे ड्राइवर सिंगी फिबम असि लुरे मणिपुर गवर्नमेंट अमदी मरी लेनबा सिंगना अखोइगा अवाबा सिबु उबिदुना अथुबा मतमदा पाइथुबा याबा खुंताम पाइथपियु ngarang वेस्ट बेंगल दगी गाड़ी ड्राइवर अमा मिलिटेंट सिंगना हापिखरे फिबम असिदा हयेंगना कनादा अमुक थोकनी हाइबा तंबा ngamde मणिपुर लेंगा अमदी नरेंद्र मोदी ना लुसिंगबा लेंगा असिना हौजी मणिपुर वोइबा फिबम असि अथुबा मतमदा पार्लियामेंटदा खपिदुना मियामना मायोंगनरिबा अवाबासिंग असि कोहनबिउ लुखरबा काश्मीर फिबम फावा लुसिनबा ngamba लेंगांगनि मरम अदुना मणिपुर गे अवाबा असिदि यामना लाइना लुसिनबा ngangani थाजै हाइना सो थाना मखा ताना फुंदोखि हौजी मखा ताना पाउ पाजरी मणिपुर की लेरिबा मकोक थोंबा सिक्योरिटी फोर्सर सिंगना स्टेट असिदा थोकलिबा हाना सुनबा अमसुंग पाथोक लाथोक कया सिगी मतांगदा मतम चाना असेंबा सुंबा अमदी मरिक सुंबा पाउ पिद्रे हाइना नागा पीपल्स फ्रंट MPF मणिपुर स्टेट यूनिटी प्रेसिडेंट अवांगबो नुमाइना मारान सिखरे ngasi langgonda leiba NPF की ऑफिसदा पाउमिसिंग उनबदा MPF मणिपुर स्टेट यूनिट की स्टेट प्रेसिडेंट अवांगबो नुमाइना हाई हौको मे 12 मी ट्राइबम फाजिलोबा मतुंग मी 12 मे 30 थादोरकी लोइनना मखानदा CMY खेमचाना हंदक उनरुबा मतमदा मी 12 थादोरपदा यावबा अदुगा हुजु फाव थादोकना लेलिबा सिंगी लोइनबी अहुमना थौदोकसिंग अदुगी मतांगदा पाउदमबदा चीफ मिनिस्टर वाई खेमचाना अंगप फावकी थोकिबा थौदो अदुगी असेंबा CM मसा तारमदे मसिना तापदी मणिपुर की मकोक थोंबा सिक्योरिटी की ऑफिसर सिना असेंबा अचुंबा मरिक चुंबा पाव अमदा पीद्रे हाइना ताकपने नगागी मी 19 फाकिबा अदु लैलोंग वाफै खुनगी खुंजा नुपी सिंगना फारबा मतुंग कुकी मिलिटेंट सिंगना कुसिनबसे मखोइना फाजिनबगा यावरुबदगी थादोरकिबा नुपी 23 ना ममिमंगना उबदगी खंगलबनी पुलिस की माइकैदगी ऑपरेशन चथरे हाइरबसु मे 19 फावबदा पुलिस ऑफिसर अमतना थादोरकिबा मी 23 गी वहंग पाउंग अमता तौरमदबा हाइबसे अंगपो फावी असेंबा अचुंबा पाउदी मखोइना हंगलकबा कांददा खंगदबनी इंडिया की लैदिबा इंटेलिजेंस अमदी सिक्योरिटी पर्सोनेल सिंगना थौदो असि खंफम थोई खंगसु खंगलमगनी अदुबो हौजि फावबा करिसु तौदना लैरिबसि करि मरमगिनो
ꯀꯔꯤ ꯃꯔꯝꯗꯒꯤꯅꯣ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯄꯨꯂꯤꯁꯅ ꯇꯧꯐꯝ ꯊꯣꯛꯄ ꯃꯊꯧꯗꯥꯡ ꯑꯗꯨ ꯄꯥꯡꯊꯣꯛꯇ꯭ꯔꯕꯗꯤ ꯃꯤꯌꯥꯝꯗꯤ ꯀꯔꯝꯅ ꯍꯤꯡꯒꯅꯤ ꯃꯤꯆꯝ ꯃꯤꯌꯥꯝꯗꯤ ꯄꯨꯂꯤꯁ ꯂꯩ ꯍꯥꯏꯕꯒꯤ ꯆꯥꯎꯊꯣꯛꯅ ꯑꯀꯤ ꯇꯨꯖꯨꯡꯕ ꯌꯥꯎꯗꯅ ꯂꯩꯔꯤꯕꯅꯤ ꯂꯩꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡ ꯑꯁꯤ ꯃꯇꯤꯛ ꯆꯥꯗ꯭ꯔꯕ ꯃꯈꯣꯏꯅ ꯇ꯭ꯔꯦꯅꯤꯡ ꯇꯧꯕꯗ ꯑꯃꯠꯇ ꯃꯁꯤꯒꯨꯝꯕ ꯃꯇꯥꯡꯁꯤ ꯌꯥꯎꯔꯛꯇ꯭ꯔꯕ꯭ꯔꯥ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯂꯩꯔꯣꯡ ꯋꯥꯐꯩ ꯈꯨꯟꯗ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯑꯃꯗꯤ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯊꯤꯖꯤꯟꯕ ꯑꯃꯨꯛ ꯐꯥꯎꯕ ꯆꯠꯇ꯭ꯔꯤ ꯈꯨꯟ ꯃꯆꯥ ꯑꯃꯈꯛ ꯐꯥꯎꯕ ꯆꯪꯕ ꯉꯝꯗ꯭ꯔꯕꯗꯤ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔ ꯑꯁꯤ ꯉꯥꯛꯄ ꯉꯝꯈꯤꯒꯗ꯭ꯔꯥ ꯃꯀꯣꯛ ꯊꯣꯡꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯣꯐꯤꯁꯥꯔꯁꯤꯡꯒꯤ ꯃꯊꯛꯇ ꯊꯧꯗꯣꯛꯁꯤꯡꯗ ꯆꯦꯟꯅꯕꯁꯤꯡ ꯐꯥꯒꯅꯨ ꯍꯥꯏꯕꯒꯤ ꯏꯟꯁꯇ꯭ꯔꯛꯁꯟ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯑꯣꯐꯤꯁꯥꯔꯁꯤꯡꯅ ꯄꯥꯎꯈꯨꯝ ꯄꯤꯐꯝ ꯊꯣꯛꯏ ꯀꯔꯤꯒꯨꯝꯕ ꯃꯤꯆꯝ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯑꯃꯗꯤ ꯂꯟ ꯊꯨꯝ ꯉꯥꯛꯄ ꯉꯝꯂꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯈꯨꯗꯛꯇ ꯔꯤꯖꯥꯏꯟ ꯇꯧꯔꯣ ꯃꯐꯝ ꯃꯇꯝ ꯈꯪꯂ ꯐꯥꯎꯕꯁꯤꯗ ꯀꯅꯥꯅ ꯆꯠꯊꯕ ꯊꯕꯛꯅꯣ ꯍꯥꯏꯕꯁꯤ ꯊꯤꯖꯤꯟ ꯍꯨꯝꯖꯤꯟꯕ ꯉꯝꯗ꯭ꯔꯕꯗꯤ ꯑꯇꯣꯞꯄ ꯑꯔꯨꯕ ꯀꯦꯁꯁꯤꯡ ꯃꯇꯧ ꯀꯔꯝꯅ ꯃꯥꯌꯣꯛꯅꯒꯅꯤ ꯅꯥꯒꯥ ꯃꯤꯆꯝꯁꯤꯡ ꯐꯥꯕꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯄꯥꯔꯁꯣꯅꯦꯜ ꯑꯃ ꯃꯤꯂꯤꯇꯦꯟꯒꯤ ꯌꯨꯅꯤꯐꯣꯔꯝ ꯁꯦꯠꯆꯤꯜꯂꯒ ꯌꯥꯎꯏ ꯍꯥꯏꯕꯁꯦ ꯊꯥꯗꯣꯛꯈ꯭ꯔꯕꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯕ ꯌꯥꯎꯔꯤ ꯄꯨꯂꯤꯁꯅ ꯊꯃꯣꯏ ꯁꯦꯡꯅ ꯊꯕꯛ ꯇꯧꯔꯕꯗꯤ ꯑꯁꯤꯒꯨꯝꯕ ꯄꯥꯎꯁꯤꯡ ꯑꯁꯤ ꯐꯪꯐꯝ ꯊꯣꯛꯄꯅꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯏꯟꯇꯦꯂꯤꯖꯦꯟꯁ ꯕ꯭ꯌꯨꯔꯣ ꯑꯁꯤ ꯀꯩꯗꯧꯔꯒ ꯂꯩꯔꯤꯕꯒꯦ ꯃꯤꯌꯥꯝꯕꯨ ꯑꯗꯨꯃꯛ ꯂꯥꯟꯅ ꯂꯝꯖꯤꯡꯅꯕ ꯍꯣꯠꯅꯔꯤꯕ ꯄꯨꯂꯤꯁꯁꯤꯡꯅ ꯃꯁꯤꯒꯤ ꯄꯥꯎꯈꯨꯝ ꯄꯤꯐꯝ ꯊꯣꯛꯏ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯉꯥꯛꯀꯗꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡ ꯑꯁꯤ ꯃꯤꯆꯝ ꯃꯤꯌꯥꯝ ꯉꯥꯛ ꯁꯦꯜꯂꯨ ꯍꯥꯏꯕꯒꯤꯗꯃꯛ ꯊꯥꯒꯤ ꯑꯣꯏꯅ ꯇꯣꯂꯣꯞ ꯄꯤꯗꯨꯅ ꯊꯝꯂꯤꯕꯅꯤ ꯍꯧꯖꯤꯛ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯊꯣꯛꯐꯝꯁꯤꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯥꯔꯁꯣꯅꯦꯜ ꯈꯨꯗꯤꯡꯃꯛ ꯂꯩꯔꯤꯕꯅꯤ ꯊꯧꯗꯣꯛ ꯑꯃ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯈꯨꯗꯛꯇ ꯔꯦꯁꯄꯣꯟꯁ ꯄꯤꯕ ꯍꯩꯇ꯭ꯔꯕ ꯅꯠꯇ꯭ꯔꯒ ꯗꯤꯜꯂꯤꯒꯤ ꯌꯥꯊꯪ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕ꯭ꯔꯥ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁ ꯌꯥꯎꯅ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡ ꯑꯁꯤ ꯀꯩꯗꯧꯔꯒ ꯂꯩꯔꯤꯕꯅꯣ ꯑꯃꯔꯣꯝꯗ ꯉꯔꯥꯡ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇꯦꯝ ꯀꯥꯁꯣꯝꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯒꯤ ꯑꯦꯇꯦꯛꯇ FCI ꯆꯦꯡ ꯄꯨꯔꯛꯄ ꯇ꯭ꯔꯛ ꯗ꯭राꯏꯚꯔ ꯑꯃ ꯍꯥꯠꯈꯤꯕ ꯑꯃꯗꯤ ꯄꯨꯂꯤꯁ ꯄꯥꯔꯁꯣꯅꯦꯜ ꯑꯃ ꯑꯁꯣꯛ ꯑꯄꯟ ꯅꯪꯍꯟꯈꯤꯕꯒꯤ ꯊꯧꯑꯣꯡ ꯑꯗꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯏ ꯊꯧꯑꯣꯡ ꯑꯁꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯀꯟꯗꯦꯝ ꯇꯧꯐꯝ ꯊꯣꯛꯏ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯈꯤ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯅ ꯄꯥꯎ ꯄꯥꯖꯔꯤ ꯑꯦꯝꯕꯨꯁꯇ ꯂꯩꯈꯤꯗꯕ ꯗ꯭ꯔꯥꯏꯚꯔ ꯅꯤꯇꯤꯁ ꯀꯨꯃꯥꯔ ꯉꯁꯤ ꯀꯜꯀꯇꯥꯗ ꯄꯨꯈ꯭ꯔꯒꯅꯤ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯂꯨꯄꯥ ꯂꯥꯛ 10 ꯃꯇꯣꯋꯥꯅ ꯂꯥꯛ 1 ꯃꯇꯦꯡ ꯄꯥꯡꯈ꯭ꯔꯦ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇꯤꯌꯝ ꯀꯥꯁꯣꯝꯗ FCIꯒꯤ ꯆꯦꯡ ꯄꯨꯗꯨꯅ ꯆꯠꯄ ꯒꯥꯔꯤꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯑꯦꯝꯕꯨꯁ ꯇꯧꯔꯛꯄꯗ ꯂꯩꯈꯤꯗ꯭ꯔꯕ ꯋꯦꯁ ꯕꯦꯡꯒꯜꯗꯒꯤ ꯗ꯭ꯔꯥꯏꯚꯔ ꯅꯤꯇꯤꯁ ꯀꯨꯃꯥꯔꯒꯤ ꯍꯛꯆꯥꯡ ꯑꯦꯔꯣꯄ꯭ꯂꯦꯟꯗ ꯍꯌꯦꯡ ꯀꯜꯀꯇꯥꯗ ꯄꯨꯅꯕ ꯁꯦꯝ ꯁꯥꯈ꯭ꯔꯦ ꯂꯩꯈꯤꯗ꯭ꯔꯕꯒꯤ ꯏꯃꯨꯡꯗ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯂꯨꯄꯥ ꯂꯥꯛ 10ꯒꯤ ꯀꯝꯄꯦꯟꯁꯦꯁꯟ ꯑꯃꯁꯨꯡ ꯃꯇꯣꯋꯥ ꯃꯅꯤꯄꯨꯔ ꯇ꯭ꯔꯛ ꯑꯣꯅꯔꯁ ꯋꯦꯜꯐꯤꯌꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯂꯨꯄꯥ ꯂꯥꯛ 1ꯒꯤ ꯃꯇꯦꯡ ꯄꯥꯡꯈ꯭ꯔꯦ ꯂꯩꯈꯤꯗ꯭ꯔꯕ ꯗ꯭ꯔꯥꯏꯚꯔ ꯅꯤꯇꯤꯁ ꯀꯨꯃꯥꯔ 53 ꯏꯃꯨꯡ ꯃꯅꯨꯡ ꯑꯁꯦ ꯏꯝꯐꯥꯜ ꯌꯧꯔꯛꯈꯤꯕꯒ ꯂꯣꯏꯅꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯋꯥꯏ ꯈꯦꯝꯆꯥꯡꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯈꯤ ꯑꯣꯜ ꯃꯅꯤꯄꯨꯔ ꯔꯣꯗ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯗ꯭राꯏꯚꯔꯁ ꯗꯦ ꯃꯣꯇꯣꯔ ꯋꯥꯔꯀꯔꯁ ꯌꯨꯅꯤꯌꯟꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯥꯏꯃꯣꯝ ꯑꯅꯤꯜ ꯃꯩꯇꯩꯅ ꯂꯨꯆꯤꯡꯗꯨꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒ ꯎꯅꯕ ꯑꯗꯨꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯃꯈꯥ ꯃꯥꯏꯀꯩꯗꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯃꯔꯥꯜ ꯂꯩꯕꯁꯤꯡ ꯐꯥꯗꯨꯅ ꯆꯩꯔꯥꯛ ꯄꯤꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯄꯤꯈꯤ ꯂꯩꯈꯤꯗ꯭ꯔꯕꯒꯤ ꯏꯃꯨꯡꯗ ꯈꯔꯗꯪ ꯃꯇꯦꯡ ꯑꯣꯏꯅ ꯂꯨꯄꯥ ꯂꯥꯛ 10ꯒꯤ ꯁꯦꯟꯐꯝ ꯈꯨꯠꯁꯤꯟꯅꯈꯤ ꯃꯁꯤꯒꯤ ꯃꯊꯛꯇ ꯂꯩꯈꯤꯗ꯭ꯔꯕꯒꯤ ꯍꯛꯆꯥꯡꯅ ꯀꯜꯀꯇꯥ ꯐꯥꯎꯕ ꯌꯧꯅꯕ ꯍꯣꯠꯅꯕꯗ ꯃꯊꯧ ꯇꯥꯕꯁꯤꯡ ꯒꯚꯔꯟꯃꯦꯟꯠꯅ ꯄꯨꯊꯣꯛꯂꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯄꯤꯈꯤ ꯉꯁꯤ ꯏꯝꯐꯥꯜꯗ ꯌꯧꯔꯛꯇꯨꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯋꯥꯏ ꯈꯦꯝꯆꯥꯟ ꯎꯅꯔꯨꯔꯕ ꯃꯇꯨꯡꯗ ꯖꯦꯅꯤꯝꯁꯀꯤ ꯃꯣꯛꯇ ꯂꯥꯛꯄꯗ ꯒꯥꯔꯤꯁꯤꯡꯅ ꯍꯪꯕ ꯑꯃꯗ ꯂꯩꯈꯤꯗ꯭ꯔꯕ ꯗ꯭ꯔꯥꯏꯚꯔ ꯅꯤꯇꯤꯁ ꯀꯨꯃꯥꯔꯒꯤ ꯃꯆꯥ ꯊꯣꯛꯄ ꯗꯤꯄꯥꯡꯀꯔ ꯗꯥꯁꯅ ꯍꯥꯏ ꯂꯩꯈꯤꯗ꯭ꯔꯕ ꯅꯤꯇꯤꯁ ꯀꯨꯃꯥꯔ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯈꯨꯔꯥꯅꯤ ꯃꯍꯥꯛꯀꯤ ꯃꯆꯥ 2 ꯂꯩ ꯃꯆꯥ ꯑꯃꯗꯤ ꯄ꯭ꯔꯤꯟꯇꯤꯁꯤꯌꯥ ꯇꯥꯏꯇꯤꯁ ꯅꯥꯔꯒ ꯂꯩꯕꯅꯤ ꯑꯁꯤꯒꯨꯝꯕ ꯇꯦꯔꯣꯔꯤꯁꯀꯤ ꯊꯧꯑꯣꯡꯗ ꯅꯤꯇꯤꯁ ꯀꯨꯃꯥꯔꯅ ꯂꯩꯈꯤꯗꯕ ꯑꯁꯤ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ ꯊꯧꯗꯣꯛ ꯑꯁꯤꯗ ꯆꯦꯟꯅꯕꯁꯤꯡ ꯐꯥꯗꯨꯅ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯄꯤꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗ ꯊꯝꯂꯝꯈꯤ ꯍꯥꯏꯅ ꯗꯥꯁꯅ ꯐꯣꯡꯗꯣꯛꯈꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯎꯅꯕ ꯑꯗꯨꯗ ꯂꯨꯆꯤꯡꯈꯤꯕ ꯑꯣꯜ ꯃꯅꯤꯄꯨꯔ ꯔꯣꯗ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯗ꯭राꯏꯚꯔꯁ ꯗꯦ ꯃꯣꯇꯣꯔ ꯋꯥꯔꯀꯔꯁ ꯌꯨꯅꯤꯌꯟꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯥꯏꯃꯣꯝ ꯑꯅꯤꯜ ꯃꯩꯇꯩꯅ ꯍꯥꯏ ꯗ꯭ꯔꯥꯏꯚꯔ ꯅꯤꯇꯤꯁ ꯀꯨꯃꯥꯔ ꯑꯁꯤ ꯉꯔꯥꯡ ꯎꯈ꯭ꯔꯨꯜ ꯇꯝꯅ FCIꯒꯤ ꯆꯦꯡ ꯄꯨꯔꯒ ꯆꯠꯄꯗ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯍꯥꯠꯀꯦ ꯌꯥꯎꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯍꯥꯠꯈ꯭ꯔꯦ ꯃꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡꯇꯝ ꯑꯅꯤꯃꯛꯇ ꯂꯩꯔꯤꯕ CSOꯁꯤꯡꯗ ꯊꯝꯅꯤꯡꯂꯤꯕ ꯋꯥꯐꯝꯗꯤ ꯃꯅꯤꯄꯨꯔ ꯈꯨꯗꯣꯡꯊꯤꯕ ꯊꯧꯗꯣꯛ ꯀꯌꯥ ꯊꯣꯛꯈ꯭ꯔꯕꯁꯨ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯑꯋꯥꯠꯄ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯑꯃꯗꯤ ꯇꯉꯥꯏꯐꯗꯕ ꯄꯣꯠꯂꯝꯁꯤꯡ ꯋꯥꯠꯍꯟꯗꯅꯕ ꯗ꯭ꯔꯥꯏꯚꯔꯁꯤꯡꯅ ꯐ꯭ꯔꯟꯠ ꯂꯥꯏꯟꯗ ꯂꯩꯗꯨꯅ ꯍꯣꯠꯅꯗꯨꯅ ꯂꯥꯛꯂꯤ ꯑꯗꯨꯕꯨ ꯗ꯭ꯔꯥꯏꯚꯔꯁꯤꯡꯅ ꯕꯟ ꯇꯧꯔꯒ ꯒꯥꯔꯤ ꯊꯧꯕ ꯂꯦꯞꯂꯒꯦ ꯍꯥꯏꯕꯁꯤꯗꯤ ꯉꯁꯤ ꯐꯥꯎꯕ ꯌꯥꯎꯗ꯭ꯔꯤ ꯃꯍꯥꯛꯅ ꯍꯥꯏ ꯉꯁꯤ ꯐꯥꯎꯕꯗ ꯃꯤꯌꯥꯝꯒꯤ ꯈꯜꯂꯒ ꯗ꯭ꯔꯥꯏꯚꯔꯁꯤꯡꯅ ꯕꯟ ꯕ꯭ꯂꯣꯀꯦꯠ ꯌꯥꯎꯗꯨꯅ ꯂꯥꯛꯄꯅꯤ ꯃꯁꯤ ꯃꯅꯤꯄꯨꯔꯒꯤ CSOꯁꯤꯡ ꯈꯪꯕꯤꯕ ꯃꯊꯧ ꯇꯥꯔꯦ ꯃꯤꯌꯥꯝꯒꯤ ꯄꯨꯛꯆꯥꯛ ꯍꯣꯜꯂꯤꯕ ꯗ꯭ꯔꯥꯏꯚꯔꯁꯤꯡꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯠꯄ ꯇꯨꯞꯄ ꯑꯁꯨꯝ ꯇꯧꯔꯕꯗꯤ ꯃꯅꯤꯄꯨꯔꯗ ꯂꯥꯛꯂꯤꯕ ꯒꯥꯔꯤꯁꯤꯡ ꯑꯁꯤ ꯂꯦꯞꯈꯤꯕ ꯇꯥꯔꯕꯗꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯀꯔꯤ ꯑꯣꯏꯒꯅꯤ ꯗ꯭ꯔꯥꯏꯚꯔꯁꯤꯡꯁꯨ ꯃꯤꯑꯣꯏꯕꯅꯤ ꯏꯆꯥ ꯏꯁꯨ ꯂꯩꯔꯤꯕꯅꯤ
ꯃꯁꯤ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯈꯟꯊꯕꯤꯌꯨ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡ ꯑꯃꯁꯨꯡ ꯇꯝꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯗꯥꯏꯚꯔꯁꯤꯡꯗ ꯇꯧꯔꯝꯂꯤꯕ ꯃꯌꯥꯝ ꯑꯁꯤ ꯃꯨꯟꯅ ꯈꯟꯊꯔꯒ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯇꯧꯐꯝ ꯊꯣꯛꯏ ꯂꯩꯈꯤꯗ꯭ꯔꯕ ꯗꯥꯏꯚꯔꯅꯤꯇꯤꯁꯀꯤ ꯃꯐꯝꯗ ꯑꯋꯥꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯍꯥꯏꯋꯦꯁꯤꯡꯗ ꯆꯠꯂꯤꯕ ꯄꯣꯠ ꯄꯨꯕ ꯒꯥꯔꯤꯁꯤꯡ ꯅꯨꯃꯤꯠ ꯅꯤꯅꯤ ꯊꯕꯛ ꯂꯦꯞꯀꯅꯤ ꯗꯥꯏꯚꯔꯁꯤꯡ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇꯒꯤ ꯃꯊꯧ ꯇꯧꯕ ꯍꯧꯒꯅꯤ ꯍꯥꯏꯅ ꯑꯅꯤꯅ ꯐꯣꯡꯗꯣꯛꯈꯤ ngasi jeniski mokta lakiba lekhidaba Nitish Kumargi imung manung matawagi president Ais Ranjina lupala ama khusinaki Ais Ranjina hai miyangi bukchak puduna chaliba diver singbu halage khana hatkiba ase awangwa thangda condemn tawi government na sigma thawdo asi matungda tholoi habigi thajaba pirakle lekhidaba singi imung manung de exgesia su pibire adubu makhata na sigma thawdo thoktanabagi damo area domination tawba sas operation tawba amadi ROP thambagi thabo asi फजना तौद्रबदी डाइवर्सिंग खुदोंथिंगाई ओइरी डाइवर्सिंग की तौजरीबा थबो असि मणिपुरदा लैबा मियाम पुनमकिनी मसि गवर्नमेंट लुमना लौबगा लोइनना मतुंदा अमु हना थोंदनबा डाइवर्सिंग असो अंगम थोंदनबा सिंगदबनी सेन खरा पिरगा डाइवर पुंसि लैबा यारोय मिगी पुंसि सेंगा ओनबा यारोय हाइना रंजना फोंदोखि ngaranggi embus aduda sokpadagi jinimta layengliba manipur police ki constable matwana lupa lising yang khagi mateng chu khusinakhi ngasi jennings ki mokta unaba aduda tangkhon nagale ulkhon mihu sing laktuna lekhidaba diver Nitish Kumar gi ning manugi awabada saruk yabaga loinana tangkhon gi sal amaga angamba sen kharaga mateng pangki hauji matang chida pabiriba pausi loisinjare mayambu amuka hana khurumjare